ꯑꯋꯥꯕ ꯅꯪꯉꯤꯁꯦ ꯄꯣꯠꯁꯤ ꯌꯣꯜꯂꯒ ꯑꯩꯈꯣꯏꯗꯤ ꯆꯥꯖꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯔ ꯅꯣꯝꯃ ꯂꯣꯏ ꯆꯥꯖꯕꯅꯤꯅ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯄꯣꯠꯁꯦ ꯂꯧꯁꯜꯂꯨꯔꯦ ꯌꯣꯟꯕ ꯌꯥꯒꯗ꯭ꯔꯅ ꯌꯣꯜꯂꯦ ꯁꯤꯜꯂꯛꯇꯕ ꯑꯄꯠꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯌꯥꯒꯗ꯭ꯔꯥ ꯌꯥꯗꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯒꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯂꯥꯛꯄꯅꯤꯅ ꯄꯣꯠ ꯌꯣꯟꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯀꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯑꯋꯥꯕꯁꯤ ꯃꯌꯥꯝ ꯄꯣꯠ ꯆꯩꯒꯤ ꯃꯥꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯌꯣꯟꯕ ꯌꯥꯏꯗ ꯈꯔ ꯌꯣꯜꯂꯒꯁꯨ ꯑꯃꯥꯡꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯃꯄꯥꯟꯂꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯣ ꯍꯣꯏ ꯃꯣꯏꯅꯕꯨꯗꯤ ꯃꯊꯪ ꯃꯊꯪ ꯇꯦꯁ ꯇꯧꯔ ꯂꯥꯛꯑꯦ ꯂꯥꯛꯄꯕꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯗꯕ ꯂꯥꯛꯏꯔꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯌꯣꯟꯕꯁꯤꯁꯨ ꯂꯩꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯀꯤꯖꯩ ꯑꯗꯨꯒꯤꯁꯨ ꯃꯤ ꯄꯥꯏꯖꯩ ꯑꯗꯩ ꯁꯔꯀꯥꯔꯅꯁꯨ ꯄꯤꯗꯕ ꯅꯠꯇꯦ ꯆꯦꯡ ꯄꯤ ꯆꯦꯡꯗꯨꯕꯨꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯄꯤꯔꯛꯇꯕꯗꯤ ꯅꯠꯇꯦ ꯄꯤ ꯆꯦꯡꯗꯤ ꯆꯦꯡꯗꯨ ꯈꯛ ꯆꯥ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯥꯜꯂ ꯁꯨꯔ ꯅꯣꯝꯕ ꯂꯣꯏ ꯆꯥꯖꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯋꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯦꯡꯅꯩ ꯍꯣꯏ ꯊꯅꯥꯗ ꯈꯔ ꯇꯥꯜꯂꯝꯃ ꯈꯔ ꯇꯧ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯊꯣꯔꯛꯏꯅꯤ ꯏꯁꯥꯁꯨ ꯊꯣꯛꯅꯕꯅ ꯏꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇ ꯉꯥꯏꯈꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯥꯟꯁꯤꯟꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯄꯨꯡ ꯀꯌꯥꯃꯨꯛ ꯐꯝꯍꯟꯗꯧꯔꯤꯒꯦ ꯁꯤꯕꯣ ꯐꯝꯃꯣ ꯍꯥꯏꯗꯨꯒ ꯁꯤꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯐꯝꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯝꯃꯦ ꯍꯣꯏ ꯃꯥ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯇꯥꯅꯕꯨ ꯌꯣꯟꯊꯣꯛꯑꯦꯗ ꯌꯣꯟꯐꯝ ꯂꯩꯇꯗꯅ ꯇꯥꯅ ꯑꯔꯩꯕꯗꯣ ꯏꯃꯥ ꯏꯃꯥꯒꯤꯁꯤ ꯌꯣꯡꯆꯥꯛꯁꯤ ꯍꯥꯟꯅ ꯂꯩꯔꯒ ꯀꯪꯕ ꯃꯥꯜꯂꯦ ꯁꯤ ꯀꯌꯥ ꯀꯌꯥ ꯄꯤꯒꯦ ꯌꯣꯡꯆꯥꯛꯁꯤꯕꯣ ꯌꯣꯡꯆꯥꯛꯁꯦ ꯃꯄꯨꯟꯗ ꯆꯥꯝ ꯌꯣꯟꯖꯕꯅꯦ ꯃꯄꯨꯟ ꯃꯆꯥ ꯃꯆꯥꯁꯤꯗ ꯆꯥꯝꯃꯅꯦꯕ ꯑꯧ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯇꯦꯛꯄ ꯑꯣꯏꯅ ꯂꯧꯕꯅꯦ ꯑꯗꯨ ꯌꯣꯟꯕ ꯐꯔꯛ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯅꯦꯅ ꯕꯟꯅꯦꯅ ꯑꯗꯨꯅꯦ ꯇꯧꯕꯁꯤꯗ ꯑꯗꯨꯅ ꯀꯪꯉ ꯌꯣꯜꯂꯦ ꯏꯕꯨꯡꯉꯣ ꯑꯣ ꯀꯪꯉꯒ ꯑꯣꯏꯅ ꯌꯣꯜꯂꯦꯕ ꯄꯣꯠ ꯁꯤꯠꯄꯒꯤ ꯆꯥꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯝꯕꯅꯦ ꯍꯧꯖꯤꯛꯁꯦ ꯁꯤꯠꯇꯕ ꯑꯩꯅ ꯀꯪꯁꯤꯜꯂꯤꯁꯦ ꯑꯇꯦꯛꯄ ꯑꯣꯏꯅ ꯂꯧꯔꯤꯕꯅꯤ ꯍꯣꯏ ꯏꯃꯥꯁꯦ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯐꯝꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯁꯤꯗꯩꯗ ꯍꯥꯟꯅ ꯑꯗꯨꯝ ꯐꯝꯃꯦ ꯑꯩꯈꯣꯏ ꯉꯥ ꯆꯥꯛ ꯑꯗꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯟꯅ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯌꯣꯟꯕ ꯉꯝꯒꯦ ꯍꯥꯟꯅ ꯅꯣꯡꯃꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯀ ꯈꯦꯠꯅꯕꯁꯦ ꯀꯌꯥꯃꯨꯛ ꯈꯦꯠꯅꯔꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯍꯥꯟꯅꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 4,000-5,000 ꯌꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 500 ꯌꯣꯟꯕꯗ ꯋꯥꯔꯦ 500 ꯌꯣꯟꯕꯗ ꯋꯥꯔꯦꯕ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯐꯔꯦ ꯏꯃꯥꯗꯨꯗꯤ ꯃꯊꯪꯒꯤ ꯏꯃꯥꯗ ꯑꯃꯨꯛ ꯍꯪꯒꯦ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯖꯤꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯦ ꯍꯧꯖꯤꯛ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯣꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯁꯨ ꯇꯟꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯅꯥꯁꯨ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯄꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯒꯣꯚꯔꯟꯃꯦꯟꯅ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ MLAꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯌꯦꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯒꯣꯚꯔꯅꯔꯅ ꯆꯦꯡ ꯆꯥꯛ ꯌꯣꯟꯕ ꯊꯥꯎ ꯅꯨꯡ ꯌꯦꯟꯕꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯣꯔꯣꯅꯥꯁꯤꯗꯤ COVID-19ꯁꯤ ꯊꯥ ꯑꯃ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯊꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯃꯣꯔꯣꯛꯁꯨ ꯆꯥꯍꯧꯗꯦ ꯂꯧꯁꯤꯡꯁꯨ ꯂꯩꯇꯦ ꯍꯣꯏ ꯆꯦꯡ ꯆꯥꯛꯄꯨꯗꯤ ꯒꯣꯔꯃꯦꯟꯅ ꯈꯔ ꯌꯦꯜꯂꯤ ꯆꯥꯔꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯩꯈꯣꯏꯁꯤ ꯈꯨꯡꯒꯨꯝ ꯃꯔꯦꯟ ꯀꯣ ꯇꯤꯎꯔꯒ ꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯌꯣꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯤꯁꯦ ꯃꯌꯥꯝꯅ ꯆꯍꯤ ꯑꯃꯨꯛ ꯆꯪꯉꯣ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯉꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤꯕꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀꯗꯤ ꯁꯦꯟꯐꯝ ꯍꯥꯏꯗꯤ ꯌꯣꯜꯂꯤ ꯄꯣꯠ ꯆꯩꯁꯦ ꯅꯣꯡꯃꯗ ꯁꯤ ꯌꯣꯜꯂꯕꯗ 1,100-1,400 1,700 ꯄꯣꯠꯁꯦ ꯊꯨꯅ ꯌꯣꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯤꯡꯕꯒꯤꯗꯤ ꯑꯗꯨꯝ ꯀꯣꯟꯅꯔꯦꯀꯣ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯑꯉꯥꯡꯒꯤ ꯃꯌꯥꯝ ꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯦꯡ ꯆꯥꯛ ꯑꯩ ꯂꯩꯇꯕꯤ ꯊꯣꯡ ꯏꯟꯁꯤꯟ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯍꯣꯏ ꯄꯤꯔꯤ ꯃꯣꯏ ꯆꯦꯡ ꯄꯤꯌꯦꯕꯀꯣ ꯆꯦꯡ ꯄꯤꯕꯗꯨ ꯆꯦꯡꯁꯤ ꯆꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯤ 10 ꯆꯥꯔꯦ ꯑꯂꯨ ꯀꯤꯂꯣ ꯑꯃ ꯀꯩꯗꯧꯔꯨꯅꯤ 10 ꯃꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯤꯡꯗ ꯌꯥꯗꯕꯅꯤ나 ꯃꯇꯝꯗꯨꯒꯤ ꯉꯝꯅꯕ ꯀꯕ ꯍꯣꯠꯅꯕ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯃꯥꯌꯣꯛꯅꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯂꯝ ꯁꯥꯡꯅ ꯂꯥꯛꯄꯅꯤꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯀꯩꯗꯧꯕ ꯆꯦꯛ ꯇꯧꯕ ꯑꯗꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯛꯇꯁꯨ ꯂꯝꯁꯥꯡ ꯄꯨꯂꯤꯁꯇ ꯐꯥꯏ ꯑꯩꯈꯣꯏ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯨꯕꯅꯤ ꯁꯥꯔ ꯑꯗꯩꯗꯤ ꯏꯆꯥ ꯃꯆꯥ ꯂꯩꯍꯧꯔꯤ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯐꯥꯔ ꯄꯨꯕꯤꯔꯦ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯃꯣꯏ ꯏꯁꯇꯦꯁꯟꯗ ꯄꯨꯁꯜꯂꯦ ꯑꯗꯨꯒ ꯂꯨꯄꯥ 100 ꯂꯧꯍꯧꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯕꯗꯤ ꯌꯥꯝ ꯃꯥꯌꯣꯛꯅꯔꯦ ꯑꯩꯈꯣꯏꯗꯤ ꯌꯣꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯟꯖꯜꯂꯨꯕꯅꯤꯅ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯥꯈꯩꯗꯣ ꯆꯥꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯝ ꯇꯥꯜꯂꯤꯕꯅꯤ
ꯃꯤꯉꯣꯟꯗꯒꯤꯁꯨ ꯈꯔ ꯂꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯗꯨꯅꯗꯤ ꯒꯥꯔꯤ ꯚꯔꯥ ꯀꯣꯟꯅꯗꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤꯁꯨ ꯈꯔ ꯂꯧꯔꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯚꯔꯥ ꯀꯣꯟꯅꯅꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯣꯟꯕ ꯂꯥꯛꯆꯕꯅꯦ ꯑꯣ ꯁꯤꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯟꯅ ꯂꯣꯛꯗꯥꯎꯟ ꯃꯃꯥꯡꯗꯅꯦ ꯁꯤꯠꯄꯒꯤ ꯃꯑꯣꯡꯁꯤꯒ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯁꯤꯠꯄꯒꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯈꯦꯠꯅꯩ ꯆꯥꯡ ꯀꯌꯥꯝ ꯈꯦꯠꯅꯒꯦꯕ ꯌꯥꯝꯅ ꯈꯦꯠꯅꯈꯔꯦ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯕꯖꯥꯔꯁꯤꯗ ꯐꯝꯕ ꯌꯥꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯣꯡꯉꯦ ꯊꯕꯤꯁꯦ ꯍꯥꯟꯅꯗꯤ ꯀꯤꯂꯣꯗ ꯂꯨꯄꯥ 90 ꯍꯥꯏꯕꯗ ꯋꯥ ꯉꯥꯡꯅꯗꯤ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 10 ꯍꯥꯏꯕꯗ ꯌꯥꯝ ꯋꯥꯅ ꯌꯣꯜꯂꯦ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯗꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯅꯗꯕꯅꯤꯅ ꯁꯦꯟ ꯅꯨꯡꯁꯦ ꯄꯥꯏꯅꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯂꯩꯅꯤꯡꯉꯁꯨ ꯆꯥꯅꯤꯡꯉꯁꯨ ꯑꯍꯣꯡꯕ ꯊꯤꯔꯛꯑꯦ ꯃꯣꯏꯁꯨ ꯁꯤꯠꯅꯤꯡꯉꯥꯏꯅ ꯑꯍꯣꯡꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯣ ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯦ ꯃꯐꯝꯁꯤ ꯍꯣꯡꯉꯒ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯕꯁꯦ ꯆꯠꯂꯦ ꯃꯐꯝꯁꯦ ꯍꯣꯡꯗꯅ ꯅꯨꯄꯤꯗ ꯑꯃꯨꯛ ꯐꯝꯃꯤ ꯑꯁꯣꯝ ꯗꯥꯝ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯝꯃꯤ ꯄꯥꯛꯈꯣꯡꯗꯁꯨ ꯐꯝꯃꯤ ꯃꯐꯝ ꯑꯗꯨꯝ ꯆꯠꯂꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯆꯔꯥ ꯇꯥꯟꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ